ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯕ꯭ꯔꯦꯟꯒꯤ ꯃꯊꯧꯕꯨ ꯃꯥꯡꯍꯜꯂꯤꯕ ꯐꯠꯇ꯭ꯔꯕ ꯍꯩꯅꯕꯤ ꯈꯔ꯫ ꯕ꯭ꯔꯦꯟ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯠꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯀꯌꯥꯠ ꯑꯃꯅꯤ꯫ ꯃꯁꯤ ꯁꯥꯏꯅꯞꯁꯦꯁ ꯀꯧꯕ ꯅꯔꯚꯁ ꯕꯤꯂꯤꯌꯟ ꯆꯥꯝꯃꯅ ꯇ꯭ꯔꯤꯂꯤꯌꯟꯂꯛ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯊꯧ ꯇꯧꯔꯤꯕꯅꯤ꯫ ꯕ꯭ꯔꯦꯟꯅ ꯑꯃꯨꯛꯇꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯃꯤ꯫ ꯃꯁꯤ ꯕ꯭ꯔꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥꯡ ꯏꯊꯪ ꯊꯪꯕ ꯀꯨꯔꯕꯥꯟ ꯂꯥꯌꯔ ꯑꯃꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯕ꯭ꯔꯦꯟꯅ ꯑꯆꯧꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯒꯨꯝꯅ ꯃꯊꯧ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯕꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯁꯦꯟꯁꯇꯒꯤ ꯐꯪꯂꯛꯄ ꯏꯊꯤꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯛꯆꯥꯡꯗ ꯍꯜꯍꯟꯗꯨꯅ ꯇꯧꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕ꯭ꯔꯦꯟꯅ ꯃꯦꯆꯤꯟ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯍꯦꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯅ ꯈꯜꯂꯤꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕ ꯏꯃꯣꯁꯟ ꯄꯨꯝꯕ ꯕ꯭ꯔꯦꯟꯒ ꯂꯣꯏꯅꯅ ꯈꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯃꯁꯨꯡ ꯃꯁꯤꯅ ꯍ꯭ꯌꯨꯃꯦꯟ ꯏꯟꯇꯦꯂꯤꯖꯦꯟꯁꯒꯤ ꯍꯧꯔꯛꯐꯝꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯕ꯭ꯔꯦꯟꯒꯤ ꯑꯔꯨꯝꯕ ꯑꯁꯤ ꯆꯥꯎꯔꯥꯛꯅ 1.5 kg ꯔꯣꯝ ꯑꯣꯏ꯫ ꯃꯁꯤ ꯃꯄꯥꯟꯊꯣꯡꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯨꯞꯁꯤꯟꯕ ꯑꯃꯗꯤ ꯅꯨꯡꯒꯨꯝꯕ ꯑꯆꯧꯕ ꯋꯥꯜꯅꯠ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯜꯂꯤ꯫ ꯕ꯭ꯔꯦꯟꯒꯤ ꯇꯤꯁꯨ ꯑꯁꯤ ꯅꯔꯚꯁ ꯁꯦꯜ ꯕꯤꯂꯤꯌꯟ ꯆꯥꯝꯃꯅ ꯇꯤꯁꯨ ꯁꯦꯝꯕꯗ ꯇꯦꯡꯕꯥꯡꯕ ꯁꯦꯜ ꯇ꯭ꯔꯤꯂꯤꯌꯟ ꯑꯃꯔꯣꯝꯒꯤ ꯃꯇꯦꯡꯅ ꯁꯦꯝ ꯁꯥꯕꯅꯤ꯫ ꯕ꯭ꯔꯦꯟ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯀꯌꯥꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯀꯌꯥꯠ ꯑꯃꯅꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ, ꯁꯥꯖꯠ ꯂꯤꯆꯠꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯕ, ꯑꯔꯥꯝꯕ ꯐꯥꯎꯕꯅꯆꯤꯡꯕ ꯃꯤꯑꯣꯏ ꯑꯃꯗ ꯐꯥꯎꯕ ꯏꯊꯤꯜ ꯄꯨꯝꯕ ꯐꯥꯎꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯑꯃꯒꯤ ꯕ꯭ꯔꯦꯟꯒꯤ ꯑꯐ ꯐꯠꯇꯒꯤ ꯃꯇꯦꯡꯅ ꯃꯤ ꯑꯗꯨꯒꯤ ꯊꯥꯛꯁꯨ ꯂꯦꯞꯂꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯍꯣꯡꯕ ꯅꯥꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ, ꯃꯥꯅ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯍꯥꯏꯕꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕꯅꯆꯤꯡꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯒꯁꯨ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫ ꯐꯅꯃꯛ ꯕ꯭ꯔꯦꯟ ꯐꯕ ꯃꯤ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯥꯔꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯑꯗꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯕ, ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ, ꯃꯍꯥꯛꯄꯨ ꯑꯉꯥꯎꯕ ꯅꯠꯇ꯭ꯔꯒ ꯑꯄꯪꯕ ꯑꯗꯨꯝ ꯇꯥꯍꯟꯕꯤꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩ꯫ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇ꯭ꯔꯕ ꯍꯩꯅꯕꯤ ꯀꯌꯥꯅ ꯃꯁꯤꯒꯤ ꯃꯊꯧꯕꯨ ꯍꯟꯊꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯍꯩꯅꯕꯤꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗු ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯅ ꯂꯥꯛꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯜꯗ ꯊꯝꯕꯤꯌꯨ꯫ ꯑꯍꯥꯟꯕꯗ, ꯇꯨꯝꯕꯒꯤ ꯆꯥꯡ ꯋꯥꯠꯄ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯇꯥꯡꯀꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯇꯨꯝꯒꯗꯕ ꯄꯨꯟꯁꯤꯒꯤ ꯆꯥꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯡ ꯑꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯨꯒꯥꯏꯕ ꯅꯠꯇꯅ ꯇꯣꯏꯅ ꯊꯨꯒꯥꯏꯕ ꯇꯥꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯗ ꯑꯁꯣꯏꯕ, ꯑꯀꯥꯏꯕ ꯂꯥꯛꯏ꯫ ꯃꯁꯤꯗꯒꯤ ꯗꯤꯃꯦꯟꯁꯤꯌꯥ ꯑꯃꯗꯤ ꯑꯜꯖꯥꯏꯃꯔꯁꯨ ꯅꯥꯔꯛꯄ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯕꯗꯤ ꯌꯨ ꯊꯛꯄ, ꯆꯥ ꯑꯃꯁꯨꯡ ꯀꯣꯐꯤ ꯀꯥ ꯍꯦꯟꯅ ꯊꯛꯄ ꯑꯃꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯍꯟꯊꯕꯤꯌꯨ꯫ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯇꯨꯝꯕꯒꯤ ꯃꯇꯝ ꯑꯃꯁꯨ ꯅꯥꯏꯕꯤꯌꯨ꯫ ꯑꯅꯤꯁꯨꯕꯗ, ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯂꯩꯕꯒꯤ ꯆꯥꯡ ꯋꯥꯡꯕ꯫ ꯃꯤꯑꯣꯏꯕ ꯑꯁꯤ ꯈꯨꯟꯅꯥꯏꯒ ꯇꯣꯠꯅ ꯇꯤꯟꯅꯔꯒ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯐꯦꯁꯕꯨꯛꯇ, ꯑꯣꯟꯂꯥꯏꯟꯗ ꯂꯩꯗꯨꯅ ꯃꯔꯨꯞꯁꯤꯡꯒ ꯆꯦꯠ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀ ꯈꯔ ꯍꯦꯟꯅ ꯇꯣꯠꯅ ꯇꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔꯒ ꯎꯅꯗꯨꯅ ꯀꯥꯟꯅꯔꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯤꯔꯕꯗꯤ ꯕ꯭ꯔꯦꯟꯒꯤ ꯃꯊꯧꯗ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ꯫ ꯕ꯭ꯔꯦꯟꯒꯤ ꯃꯊꯧ ꯍꯟꯊꯕ ꯑꯃꯗꯤ ꯑꯜꯖꯥꯏꯃꯔꯅꯆꯤꯡꯕ ꯅꯥꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯛꯀꯅꯤ꯫ ꯃꯁꯤ ꯅꯠꯇꯗꯨꯅ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯂꯩꯕꯒꯤ ꯆꯥꯡ ꯋꯥꯡꯂꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯒꯤ ꯈꯣꯡꯆꯠꯇ ꯑꯍꯣꯡꯕ ꯂꯥꯛꯇꯨꯅ ꯅꯣꯔꯃꯦꯜ ꯄꯤꯄꯜ ꯑꯃꯒ ꯃꯥꯟꯅꯗꯕ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯂꯕꯗꯤ ꯈꯨꯗꯛꯇ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯁꯥꯟꯅ ꯑꯃ ꯁꯥꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ,
जंक फूड मरांग कायना चाबा ब्रेन गी सरु खरदी इबा पाबा खंगबा निंगसिंगबा अमसुंग हक्सांग फना लैहनबगा मरी लैनै मियोइबना पोटेटो चिप सॉफ्ट ड्रिंक न चिंगबा जंक फूड पु अखोई की तंगाई फद्रबा चिंजाक ओइना सिजिन्नबना हाइरिबा ब्रेन गी मथौ असि हंथहल्ली मरी सुबदा हेडफोन कुइना सिजिन्नबा करीगुम्बा नहाकना वॉल्यूम कन्ना लेखटलगा हेडफोन अदु मिनिट 30 रोम लेप्तना तारबदी मदुना नहाकी ब्रेन गी मथौदा थिंथहल्ली हाइबसी नहाक खंगबरा हाना खंगलमद्रबसु ngasiदगी खंजिनबियु असुमना तोयना तौबा असिना नहाकी ब्रेनदा खुदोंथीबा लाकपदा नतना अल्जाइरम गी खुदोंथीबसु लाकपा याय मसी नहाकी ब्रेन गी टिश्यूदा अकाइबा लाकपदगी थोहल्लिबनी मसीदगी नहाकी ताबगी पांगलसु हंथहल्लकनी मरम असिना नहाकना हेडफोन सिजिन्नगे हाइबा तारबदी नहाकी वॉल्यूम अदु 50% गी चांगदगी कैदौनुंगदा खक लेखटपिरोइदबनी अदुगा हेडफोन का हेना सिजिन्नबगी हैनबी अदु ngasiदगी थादोकपियु मंगा सुबदा मपुंग फाना चथोक्तबा करीगुम्बा नहाकना चांग नाइना चथोक्तबा हाइबदी एक्सरसाइज तौद्रबदी नहाक डिमेंशिया नारकपा याबगी ओइथोकपा याना लई मसीदा नतना डायबिटीज थमोइगी लैना ब्लड प्रेशर न चिंगबा लैना कया नारकनबगी अचौबा मरम अमसु ओइरकपा याय अदुगा हाइरिबा सिंग आसी अल्जाइरम गा मरी लैनारकपसु याय मरम असिना नहाकना माराथोन मक चेंद्रबसु नुमित हुमनिगी मनुंगदा पुंखाय अमरोंगी चांगदी चटपा खोटपगी थबक सोइदना तौबिगदबनी तरुक सुबदा मैखु सिजिन्नबना नहाकी ब्रेनदा सोहल्लकपा अमदी अकाइबा लाखन्नबगी मरम अमा ओइहल्ली अदुगा मैखु सिजिन्नबा हाइबा असिना हक्चांगदा कानबा करीगुम्बा अमत्ता लैते हाइबसी निंगसिंगबियु मसी सिजिन्नबना हेनदुम डिमेंशिया अल्जाइरम नाहल्लकपा याबगी ओइथोकपा चांगसु वांगना लई मसीना थमोइगी लैना डायबिटीज स्ट्रोक अमसुंग ब्लड प्रेशर वांगबगी अनाबसु लाखनबा याय तरेत सुबदा का हेना चाबा करीगुम्बा नंगना चाबा मतमदा का हेना चारिबा अदुना ब्रेनदा कानबा ओइरबसु मदुगी कानफम अदु फंगबा ngambadi लाइरदना हेना मांगनिंगाई ओइरकपगी मचाक अमा ओइहल्लकपा याय मसीना मरम ओइरगा वाखल खनबा अमसुंग निंगसिंगबा ngambagi पांगल अदु मयेंग ताहल्लई का हेना चाबगी हैनबी असि मतम सांगना चथदुना लाक्लबदी का हेना चाबगी हैनबी असि मतम सांगना चथदुना लाक्लबदी मसीना थमोइगी लैना डायबिटीज अमसुंग ब्लड प्रेशर वांगबगी लैनासु लाहल्लकपा याय हाइरिबसिंग असि ब्रेनगा मरी लैनबा अल्जाइरमगसु मरी लैनबा लैना ngaktani निपान सुबदा अमम्मदा कुइना लैबा का हेना अमम मरक्ता कुइना लैबगी हैनबी असि लैरबदी मदु थादोकपिनबा होनबिगदबनी अदुगा कनागुम्बनसु असिगुम्बा मफमदा लैनबा होनबिरोइदबनी मरमदी असिगुम्बा मफमदा कुइना लैबगी चांग वांगलबदी मदुना ब्रेन गी मथौदा थिंथहनबगी मरम अमा ओइरई हाइना हिरम असिगी मतांगदा थिजिलिबसिंगना फुंदोकली मखोइना हिरम असिगी मतांगदा मखा ताना थिजिन खोमजिमबगी फलना नुंसा मंगालना मियोइबगी ब्रेन गी मथौदा मतेंग पांगी हाइनासु खंगबा ngamखी वाखल लौसिंग YouTube चैनल गी वीडियो असिना अहानबा ओइना येंगबिबा ओइरबदी वाखल लौसिंग YouTube चैनल असिबु सब्सक्राइब तौबियु लोइना मथंगी वीडियो थागलकपा मतमदा नोटिफिकेशन ओइना लाकनबगीदमक बेल आइकॉनसु ऑल द थंबियु ngasiगीदी मतंग स्वाइदा लोइसिनजरगे मथंगी नोमाइजिंग नुमितसु वाखल लौसिंग पीबा ngamba वीडियो अमा अमुक वाखल लौसिंग YouTube चैनल ना मयांगी मफमदा खुदोल तमजगे ngasiगीदी मयामदै काइना याथंग निजरी पिनबिरसी।